Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. National Highway 23 Imphal Jiribam Lambida nung ningkhairakpadagi haukiba numit humnidagi lambi phaunaba yadana leiri. Maharashtra amasung Jharkhand Vidhan Sabha mikhalgi vote masing haujik thiri. Maharashtra da BJP na mangjil thari, Jharkhand na Jharkhand Mukti Morcha na mangjil thaduna chatli. Pradhan Mantri na hairi haukiba chahi tara asida reform perform amasung transform gi mantra sizinaduna Bharatpu khumang yangna manglomda sangsilhali amasung Pradhan Mantri Narendra Modi gi pungningi wa Man Ki Baat ki sama 13 suba episode hayeng ayuk pung 13 da Akaswani da sandokani. National Highway 23 Imphal Jiribam Lambida nung ningkhairakpadagi haukiba numit humni dagi lambi phaunaba yadana leiri. Aikhoigi none paumi agui kamaina hai hariba lambi asigi case sinam amasung shejang khul mapada lambi pakthoknaba bom pokhai hanbada nungkin tharakpadagi lambi sathok sasin yadana leirakpani. Road Construction Company, Ganpati Company nasu ayuk nungtil numidang khaidana lambi sengdokpagi thabak chathari masigidamak ngarangdagi excavator manga sizinari masigi mathakta atopa company amasu nakal amaromdagi lambi sengdokpagi thabak haurakli. Nung sing leptana kintharakpana maram oiduna lambi asi sengdokpada apanba oire. Maragasida Ganpati Company gi official amagi matung inade ngasin midang waram phawbagi manungda lambi asi sengdokpa ngamlaba yai haire. Amaromda Imphal lomna thorakadaba thau LPG amadi atai polam sing buba malgari chama tara manga hena none police checkpost ta panduna leire. Panbayai ngarang susana thangnawa polam sing mapungoina alu amasung tilho puba daba nipan yawba Indian Railways ki railgari ama none jila gi Khongsang railway station da thungthi. Rajasthan thoklibi irang asi lakshinaba security force na ching amasung tampaki jila sing da thibomgi thabak leptana chathari haukiba pung kun mari asida Rajasthan unkhanaba phibam lerabasu pamdaba thodok sing thokibagi pau laite. Amaromda Kendra gi Griha Mantraloy na thokiba hukum amagi matung ina Rajasthan Central Armed Police Force ki company kharanauna thajilakle. Haujik phawbada puna Rajasthan Central Police Force Company chani marfunipan mathok tawri nakalamaromda tha sigi taratarukta MLA singi yumda thomjinduna amanta thonkibagi thodokta chenaba mioi ani amasu police na phare haujik phawbada thodok singa sigi mari lena police na mioi 13 fagatle. Jiribam da angang ahum yauna mioi taruk tamthina hatkibabu maikai kayadigi leptana yaningdaba phongduknarakli. Uripok apun balup amadi uripok rupi apun balup na miat pasing phadriba phawo chara henbagi khongjang changsinba ngasigi thana numit nipani shure. Atuba matamda sarkar na miat pasing adubu phaduna matik chaba ain gi thabak lakhotkadabani. Miat pasing phadriba phawo lup sing asina chara henbagi khongjang makhata na changsingi kani haire. Imphal Power Substation gi 13/11 kV manungda leiba 11 kV Secretariat Feeder da konba mafam singda hayeng ayuk pung 9 makhaidagi ayuk pung 10 makhai phawba Jungle cutting amasung samjin sanbegi thabak thorum kaya leibana maram oiduna mai fangloi. Deputy General Manager BC Badata Sarma na thokpa chirol amana hai sanjing thongdagi na Palace Compound phawbi manungda leiba tramari shuba quarter complex All India Radio Palace Compound manung thangapa na chingma mafam singda mai mutkani. Arunachal Rang Mochop ki Anishuba Edition Rajasigi Konung Itanagarda ngarangdagi hokre lebagasigi awang nupok Rajasingi khwadigi chawba masung matam sana pangthokpa theater festival ni festival asi Arunachal Pradesh ki oinasu ahanba International Theater Festival ni hokdokpugi thoromda wangang laduna Mukhyamantri Pema Khandu na hai Rajasida hiram kaya da hithoi singthoiraba naha kaya leiri makhoigidamakta matik chaba mafam ama thamba haibasi sarkar asigi pandamni festival asigi ambassador oiriba actor Pankaj Tripathi chu thormadu saruk yakhi tabiriba pawasi Akaswani Imphal dagini. Tangkak amakakta da pangthokpa Maharashtra Vidhan Sabha amasung tangkak ani thongna pangthokiba Jharkhand Vidhan Sabha mikhalgi vote masing haujik thiri Maharashtra gi oina haujik ngahaki mamang phawbada BJP na Vidhan Sabha Kendra chamuk 15 da mangjil thari Shiv Sena na seat 53 ta NCP na seat 35 da INC na seat 18 NCP SP na seat 13 Shiv Sena UBT na seat 38 amasung independent amadi atopa dosing na seat 18 da mangjil thaduna chatli. Jharkhand na Jharkhand Mukti Morcha na seat 18 da mangjil thaduna chatli. BJP na seat 13 INC na seat 32 Rashtriya Janata Dal na seat 3 AJSUP amasung Communist Party of India MLL na seat ani da Jharkhand Lok Tantrik
Kantikari Morcha, JDU amasung Independent seat amamamda mangjil thaduna chatli. Amarumda Rajya 35 Bidhan Sabha Kendra 24 amasung Lok Sabha Kendra anigi maraki mikhalgi vote masingsu thiri. Pradhan Mantri Narendra Modi na hairi maki sarkar na haukiba chahi 10 asida reform perform amasung transform gi mantra sizinaduna Bharat pu malem gi thakta manglom da khumang yang na changsin bangam halle. German gi Stuttgart paumi sing asinba thormamada video conferencing gi kutang da saru yaraduna Pradhan Mantri na hai thormasigi nungyoy ba waroldi Bharat Germany gi sakhotpagi lambi yatpa haibasini. Sri Modi na hai Bharat asi malem da sil thumgi lamda khumang yang na sakholagli. Masina maram oiduna malem gi lebak kayana Bharat ka puna sakhot thorangi lambi da chatminaba pamnari. Pradhan Mantri na hai kunmat thoisuba chahi sa asida Bharat na lam kayada anawanobu thosul thorang kaya puthokduna khongjel yang na manglom da sangsilagli. Sri Modi na hai haukiba chahi khara asida Bharat amasung Germany na lepalaitana tengbangdari. German gi company lising ama chanipan hena Bharata chalairi haukiba chahi ahum mari asida company sing asida $1 billion henbagi senpham thadari. Pradhan Mantri Narendra Modi gi pungningi wa Man ki baat ki sama 13 suba episode hayeng nomaizin numit ki ayu pung 13 da Akashvani da sandokani thoramasi AIR News, DD News, PMO amasung Information and Broadcasting Mantraloy gi YouTube channel sing da su live streaming tawgani. LRS Akashvani Churasanpur da su thoramasi sandokani. Masigi Manipuri wahanthok Pradhan Mantri gi warol piba hek loibaga sandokani. Griha Mantri Amit Shah na hairi hingsaga mari leinaba hiram amatada sarkar asina yaba ngamloi amasung Delhi gi santi raksa gi phibamda asoiba leiriba asi hakchinna lawi. Griha Mantri na ngarang Delhi Police gi makok tongbo official sing unaduna mifama mapangthoktuna Delhi gi oiriba santi raksa gi matangda wafum kaya khanaki. Sri Amit Shah na hai Delhi da leiriba miyam pumnamaki safanaba amadi asoyangam yaudana honaba haibasi police khudingmaki tangai phadaba thodangni. Sri Shah na hai nupi angang amasung ahal oiriba miyoi singbu Saphana lahanba haibasina Delhi Police ki khwaidigi maruiba thodang oina logodabani. Mifamaduda Kendra ki Home Secretary Govind Mohan, Intelligence ki Bureau Director Tapan Devika, Delhi Police ki Commissioner masung atay makok thongbo official sing saruk yaki. Gawada chathariba Yankhai Manga Suba International Film Festival Ifida ngasi film humbuta screening tawgani masigi mathakta film ahum amana utkani. Ngasigi oina maruiba thoramdi pung ni funi pangi manungda film ama number loishinba Creative Minds of Tomorrow CMOT ani masigi damak naha chama khangatuna sangdamnari makoina ngasi film sing adu ifida pisilagani. CMOT gi maruiba pandamdi nauna hogalagliba film bu pamjaba music gi damak mapham ama pibani. Central Board of Secondary Education CBSE na Merit Scholarship Scheme for Single Girls Child gi damak mahiroi singdagi open line da darkhas kauri. English ngani kunmari gi CBSE da class 10 pass tawkiba amasung CBSE da affiliate tawba school singda hauji class 11 tamliba matomta pokpa nupi masa mahiroi singna scheme asigi damak darkhas pisilkpa yagani. Masigi mathakta English ngani kulhumdoi da scheme asi khudong chaba phangkraba mahiroi singi renewal su online da tawba yaragani. Darkhas pisilkpa gi aroiba matam mathang thagi kulhumdoi faubani. China Master Lisingani Kunmari Badminton da Bharat ki Jura Chirag Sethi amasung Sadiq Sairas Ranki Reddy Nupagi doubles ki semi-final changle. Garang sana kiba quarter final match da makoina Denmark ki Jura Kim Ostrup amasung Andras Skwarup Rasmussen bu maithiba piduna semi-final changlakibani. Aroibada maroiba pau amok. National Highway 23 Imphal Jiribam lambi da nung ning khairakpadagi haukiba numit humni dagi lambi phaunaba yadana leiri. Maharashtra amasung Jharkhand Bidhan Sabha Mikhal gi vote masing haujik thiri. Maharashtra da BJP na mangjil thari, Jharkhand na Jharkhand Mukti Morcha na mangjil thaduna chatli. Pradhan Mantri na hairi haukiba chahi 10 asida reform perform amasung transform gi mantra sizinaduna Bharat pu khumang yang na manglom da sangsil halli amasung Pradhan Mantri Narendra Modi gi pukningi wa Man ki baat ki chama 13 suba episode hayeng ayuk pung 13 da Akashvani da sandokani pauloi jare.